ngasi video asida prithibida khwaidagi wangba miyoibane saba buildings ahumkhak khangminase haiduna share tawjari malemni tongan tonganba mafam kayada anuba building projects kaya samgat sagatnaba hawdokli miyoibagi wakhalda matam chukpada records tugaibagi wakhal asi khanduna leibana maram oiraga future da su ngasi share tawjagadawriba building sing asidagi su hena wang saduna records tugai khiba yai adubu ngasi fawbagi oinadi ahanbada prithibigi khwaidagi wangba building amani haina launariba asi UAE gi Dubai city da leiba Burj Khalifa building asini 2010 da sabulu chunduna open tawkhiba masigi building asi gi apunba budget asi $1.5 billion sabada zangki meter chanipan ga kunipan wangba ga loinana building asi floor samaga humphum doi leiba building amani ani subada Shanghai Tower 2015 da open tawkhiba building asi China gi Shanghai city da leiba building amani meter chatrukka kunthrainthoi wangba building asi sabada apunba budget $2.4 billion gi oiki aduga masida leiriba floor masingna chamaga kunipan sui masibu prithibigi khwaidagi wangba twisted building amani haina khangnai ahum subada Makka Royal Clock Tower asina prithibigi khwaidagi wangba building singi manungda ahum suba building ne Saudi Arabia gi Makka city da leiba building asigi awangba meter chatrukka sumna amu wangba ga loinana floor samaga kun leiba building amane building asi 2012 da sabulu sinduna open tawki masina prithibigi khwaidagi wangba gari mama yawba building amani haina khangnai building asi mapung fana sagatpada $15 billion gi budget oiki asumna khangjinbada kanaba videos kaya yengma fangnabagi damakta channel asida ahanba oirabadi subscribe tawbiu mathangi video amu ngaiminarasi